Kuki amasung any Kuki yauna drive kuntra sakhangdanava TNC na Inglisima Gazamapan Marfugatareta Center da Taknaramle. Kuki amasung any Kuki yauna akagnava drive kuntra haibadi Aimol Baite Chiru Sote Chongloi Dongel Gangte Suite Hangsing Hauki Mar Khongsai Kipjengkom Malung Machom Mate Milhigem Naihalse Paite Purum Ralte Simate Sukte Tidimchin Thadau Tauthang Tumding Phaiwai Amadi Jau Furup Sing Asip Bar Sarkarna Masak Khangbat Taravadi Iste Asida Sauna Unkotna Duna Khudongthiba Amadi Inai Tana Vagi Thawong Sing Thokane Haba Chekching Warol Galoinana Center da Thadau National Council na Lising Amaga Zamapat Marfu Gataret Kit November Tara Tareta Ai Bajel Thaduna Khangalamagi Wato Azi Hauzik Manipuri Oideva Fibam Asida Yamna Maru Oirakli Thadau National Council TNC Gate President Paulem Haukipna sign tauba heading na telegraph haina thaba appeal adugi official record matung ina council asigi maikaidagi Kuki amasung any Kuki yauna akaknava drive kontra asi Bharat Sarkarna recognition pidanava Inglising amaga Zamapan Marfugatareki November Taragatareta matam adugi Union Minister of Save for Welfare New Delhi Srimati Rajendra Kumari Pariana address tauba appeal adugi copy amamamsu matam adugi Union Deputy Minister Welfare Government of India New Delhi Sri Professor Sanjenlok Honorable MP Manipur Joint Secretary AICCI New Delhi South Venue amasung Director SCD Minister of Welfare Government of India Satri Vavan New Delhi dasu tharamki Union Minister Srimati Rajendra Kumari Pariana address of appeal aduda haribana Kuki amasung Kuki drive yauna akhanaba drive kontra asi masak khangnanaba parliament puthoknaba propose tawriba bill asina Manipurgi tribe singna santi oina lairiba fibam asida yamna thina akaiba thoangani loinana tribe singi marakta sound unkhatnaba thoanduna inai tana hangani maram aduna Manipurgi propose bill adu Pravikki interest drop the view haina appeal tawduna palim Thadau National Council na Center da Tharam Kiva appeal adugi scan copy so hapsari Sanjenlok amasu Leimaram Meetei khulda Kuki na Landarakhre Nongmei Kapnakhre Ngarang Imphal East District ki Khundrak Fok Kendra ki manung chamba Khamenlok ta Kuki khulai paiba sing amasu Khunja volunteer singi marakta akanba mawongda khuthokna duna misi mina nangkraba thaudo adugi matung ngasi ayu Kuki khulai paiba singna Sangolmang Police Station ki manung chamba Sanjenlok Meetei khulda Nongmei round kaya marum kapsilakre ngasi nungthil pung ahum rong tabada Bisnupur District ki manung chamba Kharam Tingai Khunawdagi Kuki military singna Leimaram Meetei khulda Nongmei kapsilakpadagi khulngak liba volunteer singna handuna Nongmei Kapnakhre Aduboy Nongmei kapnabagi thawdoksing asida misi mina amadi aso apan yawbagi paudi phangba leitri Presna phangba pawgi source ki matung inadi ngasi ayupung tarom tabada Sagolmang Police Station ki manung chamba Sinam khuldagi khara chatlaga leiba Meetei gi aroiba khula oiriba Sanjenlok Meetei khulda Kuki khulai paiba singna khula asiga thangnana leiriba Mark Hill chingthaktagi Nongmei round kaya marum kaptharakre Thaudo aduda Sanjenlok khulngak liba volunteer singna khut handuna Nongmei kapnabadagi Kuki khulai paiba sing adu chenkre hairi masigi matung tarakpada numidang wairam mamchilakpa pung 6 rom tabadasu Kuki lalhauba chingna chingthaktagi Nongmei round khara su kaptharakre adummakpo aso apandi yaukhide hairi ngarang numidang pung 9 khara helakpada Kangpopi District ki Mulai Village romdagi lakpa Kuki khulai paiba singna Imphal West District ki Sengmai Police Station ki manung chamba khurkhut maningda Nongmei round khara kapsilakre thawdok tuna khulngak liba singna handuna Nongmei kapki adubu nakal anigi oina aso apan amata yaukhide hairi atopa amana ngasi numidang wairam pung 3 lom tapadagi hauna Bisnupur District ki Tingai Khunau amasung Komjatina khundaba khul anigi lonabada lairiba Kharam Tingai khuldagi Kuki khulai paiba singna Leimaram Meetei khulda Nongmei round kaya kapsilakre thawdo aduda state force amasung khulngak liba singi maikaidagi su handuna Nongmei kapnakhi
ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:40 ꯇꯥꯕꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯩꯃꯔꯥꯝ ꯃꯈꯥ ꯂꯩꯀꯥꯏ ꯃꯅꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯗꯦꯕꯦꯁꯣꯔ ꯀꯧꯕ ꯈꯨꯟꯖꯥ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯃꯔꯥꯝ ꯃꯈꯥ ꯂꯩꯀꯥꯏ ꯃꯅꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ 3-4ꯔꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯐꯝ ꯑꯁꯤꯒ ꯂꯩꯃꯔꯥꯝ ꯃꯈꯥ ꯂꯩꯀꯥꯏ ꯃꯅꯤꯡꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝꯅꯤ꯫ ꯆꯤꯡꯈꯣꯡꯗꯁꯨ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯗꯕꯜ ꯕꯦꯔꯦꯜꯅ ꯍꯟꯗꯨꯅ ꯀꯥꯞꯄꯗꯅ ꯑꯊꯤꯡꯕ ꯄꯤꯕꯁꯤ ꯄꯦꯟꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩꯇꯩꯁꯤꯡ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯒꯨꯔꯈꯥ ꯔꯦꯖꯤꯃꯦꯟꯠ ꯍꯜꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯏꯁꯇꯔꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯒꯚꯔꯟꯃꯦꯟꯠ (NSCN-IM)ꯗ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯃꯨꯚꯃꯦꯟꯠꯇ ꯑꯅꯧꯕ ꯄꯥꯡꯒꯜ ꯑꯃ ꯍꯥꯞꯀꯠꯄ ꯑꯣꯏꯅ ꯏꯁꯇꯔꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ NSCN-IMꯗ ꯆꯪꯂꯛꯇꯨꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ ꯑꯃꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯃꯄꯨꯡ ꯐꯥꯕ ꯊꯥꯖꯕ ꯊꯝꯗꯨꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ ꯑꯃꯗꯤ ꯏꯟꯗꯤꯌꯥꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯍꯥꯞꯀꯠꯅꯕ ꯏꯁꯇꯔꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯋꯥꯀꯔꯁꯤꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒ ꯂꯣꯏꯅꯅ IMꯗ ꯄꯨꯟꯁꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯏꯁꯇꯔꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯀꯨꯝꯖꯥ 2023ꯒꯤ ꯖꯅꯋꯥꯔꯤꯗ ꯁꯦꯝꯈꯤꯕꯅꯤ꯫ ꯂꯨꯞ ꯑꯁꯤꯅ ꯏꯁꯇꯔꯟ ꯅꯥꯒꯥꯂꯦꯟꯗ ꯃꯊꯧ ꯇꯧꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯥꯒꯥꯁꯤꯡ, ꯊꯤꯔꯥꯞ, ꯆꯪꯂꯥꯡ ꯑꯃꯗꯤ ꯂꯣꯗꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯂꯩꯔꯤꯕ ꯅꯥꯒꯥꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯀꯟꯅꯕ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯁꯥꯝ ꯃꯣꯟꯁꯥꯡ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯣꯝꯄꯥꯏ ꯄꯣꯡꯍꯥ ꯑꯅꯤꯅ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 18ꯗ IMꯒꯤ ꯅꯥꯒꯥ ꯑꯥꯔꯃꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯏꯁꯇꯔꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯒꯚꯔꯟꯃꯦꯟꯠꯄꯨ NCCN-IMꯗ ꯄꯨꯟꯁꯤꯟꯕꯒꯤ ꯑꯌꯥꯕ ꯅꯤꯔꯛꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ IMꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 18ꯇ ꯏꯁꯇꯔꯟ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯥꯗꯔꯁꯤꯡ, ꯑꯣꯐꯤꯁꯥꯔꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯄꯨꯟꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯥꯗꯔ 30 ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅꯅ IMꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ IMꯗ ꯆꯪꯂꯛꯂꯕ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ 1997ꯗ NSCN-K ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯃꯥꯡ 2002ꯗ NSCN-IMꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯊꯤꯔꯞ, ꯆꯟꯂꯥꯡ ꯑꯃꯗꯤ ꯂꯣꯗꯤꯡꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠꯇ ꯚꯥꯕ ꯃꯦꯟ ꯇꯥꯗꯕ ꯃꯇꯥꯡ ꯌꯥꯎꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯩꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯠꯊꯔꯛꯂꯤꯕ ꯅꯥꯒꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯥꯊꯣ ꯀꯦꯂꯣꯟꯁꯔ T.S. ꯃꯨꯏꯚꯥꯅ ꯂꯨꯆꯤꯡꯂꯤꯕ IMꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯑꯃꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯈꯥꯗ ꯏꯟꯗꯣ-ꯅꯥꯒꯥ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯗꯨꯅ IMꯗ ꯆꯪꯅꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯍꯤ 10 ꯍꯦꯜꯂꯕ ꯑꯩꯕꯨ ꯚꯣꯇꯔ ꯂꯤꯁꯠꯇ ꯃꯤꯡ ꯆꯟꯒꯦ ꯍꯥꯏꯔꯨꯕꯗ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯚꯣꯇꯔ ꯑꯃ ꯑꯣꯏꯕ ꯐꯪꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯗꯥꯀꯣꯔ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯥꯏꯃꯁ꯭ꯔꯝ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯒꯔꯜꯁ ꯍꯣꯁꯇꯦꯜꯗ ꯑꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯂꯤꯕꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯗꯤ ꯐꯥꯏꯔꯤꯌꯦꯟ ꯃꯩꯇꯩ ꯂꯩꯀꯥꯏꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯦꯞꯄꯤ ꯍꯥꯏꯠꯁ ꯁ꯭ꯀꯨꯜ ꯃꯣꯃꯣꯟꯗ ꯑꯣꯖꯥ ꯑꯣꯏꯖꯔꯝꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯣꯐꯤꯌꯥ ꯆꯍꯤ 22ꯅ ꯍꯥꯏ꯫ ꯑꯩꯍꯥꯛꯅ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯅꯕ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯔꯨꯕꯗ ꯀꯨꯀꯤ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯥꯅꯤꯒꯤ ꯐꯥꯔꯝꯗ ꯆꯠꯇꯕ ꯃꯇꯝꯗꯗꯤ ꯁꯦꯜ ꯂꯩꯇꯦ, ꯐꯤ ꯊꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯁꯣꯐꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ꯭ꯔꯕ ꯀꯨꯀꯤ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯆꯦꯗ ꯌꯣꯝꯗꯨꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ ꯄꯨꯔꯛꯄꯗ ꯐꯥꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯃꯦ 3ꯗ ꯄꯤꯁ ꯂꯤꯂꯤ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯃꯦ 2ꯗ ꯀꯨꯀꯤ ꯑꯣꯖꯥ ꯅꯨꯄꯥ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯇ ꯅꯥꯎꯔꯤꯁꯤꯡꯒꯤ ꯐꯣꯇꯣ ꯊꯥꯒꯠꯂꯛꯇꯨꯅ ꯃꯁꯤ ꯍꯌꯦꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯏꯔꯥꯡ ꯇꯧꯒꯅꯤ ꯈꯪꯗꯕꯅꯤꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯄꯤꯁ ꯂꯤꯂꯤꯗꯕꯨ ꯅꯥꯎꯔꯤꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯕꯥꯏ ꯆꯥꯟꯁ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯄꯥ 2 ꯅꯨꯄꯤ 2 ꯄꯨꯟꯅ 4ꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯅꯤꯁꯨꯕꯤꯅꯤ꯫ ꯏꯃꯥꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯏꯕꯦꯆꯥꯎꯕꯤ ꯑꯗꯨꯒ ꯏꯄꯥꯒꯤ ꯃꯤꯡꯅ ꯂꯩꯈꯤꯗ꯭ꯔꯕ
M ani ha kawi aikhoi leikaida lalon itik macha macha tawduna hingjarakkhibani ojagi sinfam asi aina yamna pamjaba sinfam amani maram asina ai graduate loiraba matung kumja lising aniga subna kungini thogi September thadagi private school asida oja oibo haurakhi makha tana BA tawthaduna ahemba mahi tansinduna oja oibagi lambida career ama semge khanjaki adubu khanghodana haurakhiba irangna thawai hingnaba chelakpa matamda aiki laik laisu tamjarakpagi certificate sing amata puthorakpa nangkhide haubada ngaiba aiki career lamkhangna mangagadra haina kwakhi Kuki imana vida certificate tu khar lauthokpi haibada su mahaki mapana yade haidana lauthokpi rakhide matam khar lairaga aikhoida changlubadadi lairamdre hairaki matam kuina internet thingluraba matum yaraba matamda aigi Google Drive ta certificate sing ado soft copy oina yoramba thengnabadagi aigi career makha tana khongdaningbagi iul amuk na hongnana pawrakki haire Churchampuda akhoina angang oina laik tamlakpa matamda OBC gi scholarship na chingba amata Meetei masana thagapada phangba ngamkhide aduga asigumba khudongchaba kayagi ipau asisu makhoigi education loisanda lairiba officer singna aduna haidokpirakhide sahi kun helaklaba aihak hanjin voter chanaba thagatlabasු ngasi phawba yawraktri harirabasu makhoina adu yade ada yade hajana thaidok thajin tawduna adum thambikhi vote thadaba matamdasu Churchampurgi Meetei sing asi vote thadaba phangdabana kongaini Meetei gi voter sing adu makhoina mahut chinduna thadakhi aduga laikhidraba Meetei voter singisu makhoina laukthokna thamlaga mahut chilaga adumak thadai masidasu natana maram chadana Meetei singna tawjaba apikpa business kaya makhoina thingjillaga makhoigi mida khudongchaba pinaba hotna hairakhi May 3 da IDD Fairian Laisram Laikaida Aboki Manakta Lai Haraubagi Keduna Thoibigi dress setlaga laikhi Lai Haraubagi nungaiba aduna phone su yengba sangkhide adubu lai haraubagi ben party adu irang leibadagi lakpa ngamdre habagi pau tabadagi aikhoisu puthokna duna yenglubada irangi fibam sing thengnakhi aikhoidi numitu irang tawjarabasu nonganbaga ingthakigani khanduna ake amok singi firo sing adu famungda langthoktuna thamlammi khuta kariso pairakhide numidang wairam pung 5 ram tarakpada aikoi punna thorakpa matamda fimu sepa mayam chapa ukhi makhoidi Chingkhang faida laiba Meitei gi yumsing mai thaba chatliba jani aikhoidi pakhatuna anakpada laiba Kuki amagi yumda chensinki CPI na demand mapan taksiladuna khongthang chara hembagi haukhre laingang na siragi makhai yaningdraba chu CPI na assembly mifam famduna akhanaba demand tawkhre state amasu union laingang na Manipur gi wathok loisinge hairabadi nongmani ni da loisinba yikamgani CPI Haukiba May 3 dagi Kuki lamhemba singna Meitei da onchinduna tamthiraba lan chatharakliba sigi matangda aroiba waroi simporaknabagi damakta khananaba assembly gi mifam kaungnaba Manipur gi miyam amasuk mapangan kallaba lupsingna taksinbadagi sirage makhai yaningkidaba Manipur lengang na mamaithangda mamingtagi oina minute 13 ronggi mifam amakhak charangna bakna yomlaga pangthokraba matungda ngasidagi hauna Communist Party of India Manipur State Council CPI MSC na athuba matamda assembly mifam kauduna wathoksigi matangda mapumphana khangangadaban haiba yauna demand mapan taksilladuna numi humnigi khongthang chara hembagi khongjang chansinba haukhre ngasi khongjang asigi ahamba numita CPI gi district council na sinduna Imphal East lamlai gi charauda leiba Irabol Park ta party gi luchingba amadi thaumisingna saru yaduna mai pakna sangsinkhre Ngasigi khongjang asina taksiliba demand singdi pangthokadaba Lok Sabha election gi mamangda Manipur gi wathok loisingadabani parliament election mamangda wathok asi political solution puraktuna ingtapa amasuk mahausa gi phibamda hanjelhangadabani athuba matamda Manipur State Assembly gi mifam kauduna wathok sigi matangda mapungphana khanghangadabani separate administration gi demand suknya yabang ngamloi Manipur gi apunba saktam kaiba yaroi relief camp ta layakliba singbu athuba matamda masagi mayum ingolda hongjen hangadabani khudaktagi kumja lisinga maga jamapat yankhagi mathoida base year oiduna NRC chana halum Manipur gi asengba border pillar singak na khudaktagi border fencing khabagi thabak hogadabani amasung Kuki militant singa tawnarakliba suspension of operation revenue tawgadabani habasini Khongjang asina saruk yakiba CPI gi secretariat member and Sotin Kumar na hai
Manipurda thokliba hatna sunaba asi state amadi center laidiba BJP ge langa agnisina tasengna loisingge hairabadi nongmani da loisimba ngamgani adubo laingakna wathokse loisindabana makha samtharakli Myanmar amadi Bangladesh yauna lairiba kora amaga makhairomgi Kuki singi manungdagi PDF na chingba lalahulup kayada India laingakna mateng pangduna aromba agenda amaga loinana makhogi thabak thoramsing tatharakli Center ki aromba agenda makhada lan asi makhata na sathahanbani haina maral siraduna state laingakna center ki yaka yenglingaida Manipur gi miyam awaba tabani haiki mahakna makhata na hai Chin Kuki narco terrorist na Meetei da onsinduna chatharakliba tamthiraba lan asina maram oirega Meetei kaya masagi maram damda refugee gum lairi tha mapan pharaklabasu lan asi loisinbagi mami udri Kuki singi maikaida afaba makhagi khusu khulai bom topna sijinaduna chatharakpa lan oibana henna pakthok chakthok leiba kaina bagi macha oirakpa yai maram asina laingang atuba matamda waroisin purakadabani adubu waroisin puraknaba honnabada separate administration gi demandi CPI na sukya yaba ngamloi haki nakal amaromda mapan leibaktagi Kuki singi mising lakh 6 henna Sanjenlok habagi paulaire haraduna makhoida voter card Aadhaar card amadi passport phawba lona paire habaga loinana makhoigi maraktagi MLA oiba phawba yaulagle haiki maram asina laingana athuba matamda kumja 1984 da best year oiduna NRC chatna hangadabani Centerna border fencing tawgani hairappa matamda Kuki lukki amadi Mizoram laingana yaro harak libasi mayokta athuba matamda border fencing gi thaba hawbo tangai phadre chu tawnariba Kuki lalawa singna designated campsing da lengdana laibaki mahutta micham miyamda onchinduna Landarakhre sur agreement asisu revenue tawduna yengsingadabani haiki handak political party tara ke mihu singna chief minister unaduna prime minister ga puna wari saduna waroisin puraknaba taksimba laikre matang asida kariguma prime minister na unabagi ayaba piraktrabasu political party puna maki mihut puna Delhi da chatuna khongjang changsiluba mathau tai haiki Manipur wathoki waroisin puraknaba ngasidagi hauna changsiliba cha hembagi khongsang asi hayeng nini samba numita Imphal City Imphal West District amadi Bishnupur District Council na sinduna Imphal gi Irabot Bhavan da pangthokani aduga humni samba numitana Thobal District Council na sinduna Kakchim Lamkhai Kaithal da pangthokani haiki